ꯂꯣꯏꯕ ꯅꯥꯏꯗꯦ ꯕꯣꯔꯤꯁꯀ ꯊꯣꯏꯒꯒꯤ ꯑꯋꯥꯏ ꯑꯈꯨꯝ. ꯕꯣꯔꯤꯁꯅ ꯅꯨꯄꯤ ꯑꯉꯥꯡꯗꯅꯦ ꯈꯨꯠ ꯊꯥꯅꯤꯡꯗꯦ. ꯊꯣꯏꯅꯁꯨ ꯅꯨꯄꯥ ꯅꯍꯥꯗ ꯈꯨꯠ ꯌꯥꯎꯅꯤꯡꯗꯦ. ꯕꯣꯔꯤꯁ ꯌꯥꯝ ꯁꯥꯡꯅ ꯆꯤꯡꯉꯒ ꯌꯥꯝ ꯄꯦꯟꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ. ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯂꯦꯝꯕ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯈꯔ ꯇꯝꯃꯨ. ꯅꯋꯥꯒ ꯑꯝꯇ ꯅꯥꯏꯕ ꯈꯪꯉꯔꯣꯏ. ꯑꯩꯕꯨꯗꯤ ꯅꯨꯄꯤꯅꯤꯅ ꯐꯔꯤ. ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯤꯟ ꯀꯜꯂꯤꯕꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯅꯨꯡꯉꯥꯏꯕꯤꯗꯦ. ꯑꯗꯩꯗꯤ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯑꯅꯤ. ꯊꯣꯏꯗꯤ ꯃꯃꯥꯏꯒꯗꯣ ꯈꯔ ꯅꯛꯁꯤꯜꯂꯛꯏ. ꯏꯁꯦꯅꯦꯍꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯕꯣꯔꯤꯁꯇꯣ ꯃꯉꯛ ꯈꯔ ꯍꯟꯗꯣꯔꯛꯂꯒ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯅꯨꯄꯤ ꯂꯥꯛꯄ ꯒꯥꯔꯤ ꯈꯥꯝ ꯃꯁꯤ ꯑꯝꯇ ꯀꯥꯎꯊꯔꯝꯒꯦ. ꯊꯣꯏꯅ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ? ꯃꯁꯦ ꯍꯌꯦꯡꯀꯩ ꯄꯨꯔꯛꯀꯅꯣ. ꯁꯛꯁꯦ ꯎꯕꯗ ꯆꯥꯕꯒ ꯑꯝꯇ ꯇꯨꯝꯗ꯭ꯔꯤ ꯑꯣꯟꯅꯤꯡꯉꯦ. ꯑꯃꯅꯗꯒꯤ ꯍꯦꯟꯗꯕ ꯈꯗꯥꯡꯗꯨꯅ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯑꯅꯤꯗꯣ ꯂꯁꯤꯡ ꯄꯨꯊꯣꯛꯅꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯌꯦꯟꯅꯔꯒ ꯅꯥꯀꯣꯡ ꯃꯦꯟꯈ꯭ꯔꯦ. ꯁꯨꯝ ꯊꯧꯔꯛꯄꯅ ꯑꯦꯔꯣꯟꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ. ꯃꯇꯣꯝꯇ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯃꯔꯤꯃꯛ ꯈꯔ ꯐꯤꯡꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯪꯁꯤꯜꯂꯛꯏ. ꯖꯣꯔꯖꯅ ꯅꯤꯡꯉꯣꯜꯗꯤ ꯎꯗꯦꯅ. ꯕꯣꯔꯤꯁꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ. ꯃꯅꯥꯛ ꯌꯧꯔꯛꯂꯦ. ꯕꯣꯔꯤꯁꯅ ꯑꯦꯔꯣꯟꯗ ꯍꯪꯉꯛꯏ. ꯅꯤꯡꯉꯣꯜꯗꯤ? ꯑꯦꯔꯣꯟꯗꯣ ꯃꯆꯤꯟ ꯈꯖꯤꯛ ꯂꯦꯡꯉꯒ ꯍꯥꯏꯔꯛꯏ. ꯆꯠꯈ꯭ꯔꯦ. ꯊꯣꯏꯗꯣ ꯌꯥꯝ ꯀꯟꯅ ꯍꯪꯉꯛꯏ. ꯀꯩꯒꯤ? ꯕꯣꯔꯤꯁꯅ ꯑꯃꯨꯛ ꯌꯥꯃꯨꯡꯅ ꯀꯩ ꯍꯥꯏꯔꯨꯔꯒꯦ? ꯑꯦꯔꯣꯟꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯃꯉꯣꯟꯗ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯍꯥꯏꯕꯁꯤ ꯅꯠꯇꯅ. ꯊꯣꯏꯅ ꯀꯩꯅꯣ ꯀꯅꯥꯒ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯀꯅꯥꯝꯇ ꯍꯣꯡꯉꯣꯏꯌꯦ. ꯕꯣꯔꯤꯁꯅ ꯃꯥ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯖꯤꯟꯕꯅꯦ ꯌꯥꯝꯕꯣ. ꯌꯥꯃꯨꯡꯅ ꯊꯣꯛꯂꯛꯎ ꯌꯥꯗꯕꯗꯨꯗ. ꯑꯦꯔꯣꯟꯗꯣ ꯉꯛꯄꯁꯨ ꯐꯥꯎꯔꯤ ꯍꯔꯥꯎꯕꯁꯨꯅꯤ. ꯑꯗꯨꯒ ꯃꯥꯅ ꯈꯥꯝꯍꯧꯗꯕꯗꯨꯗ ꯄꯥꯈꯠꯁꯨ ꯄꯥꯈꯠꯂꯛꯏ. ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯩ ꯃꯥꯒꯤ ꯃꯅꯥꯛ ꯆꯠꯂꯨꯒꯦ. ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯒꯥꯔꯤꯗꯣ ꯌꯥꯡꯅ ꯊꯧꯈ꯭ꯔꯦ. ꯀꯥꯡꯕꯨꯗꯨꯁꯨ ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯦ. ꯕꯣꯔꯤꯁꯅ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯣꯝ ꯆꯠꯄ ꯇꯥꯔꯒꯦ? ꯖꯣꯔꯖꯅ ꯅꯥꯏꯇꯩꯝꯁꯤꯒꯤ ꯃꯅꯥꯛꯇ ꯊꯧꯕꯥꯜꯗ ꯍꯥꯏꯊꯔꯨꯁꯦ. ꯃꯣꯏꯒꯤꯁꯨ ꯃꯣꯏ ꯊꯣꯛꯄ. ꯕꯣꯔꯤꯁꯅ ꯌꯥꯔꯨꯏ. ꯂꯨꯍꯣꯡꯗꯣꯔꯀꯥꯟꯁꯤꯗ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯑꯅꯨ. ꯂꯥꯛꯑꯣ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯕꯅ ꯐꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯨ ꯆꯦꯜꯍꯟꯈ꯭ꯔꯁꯦ. ꯅꯠꯇ꯭ꯔꯗꯤ ꯀꯣꯛ ꯌꯥꯝ ꯁꯥꯗꯣꯔꯤ. ꯇꯥꯝꯅꯥ ꯃꯃꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯐꯅꯦꯛꯁꯤꯡ ꯀꯩꯀꯩ ꯐꯖꯅ ꯊꯨꯞꯆꯤꯟꯃꯤꯟꯅꯩ. ꯂꯨꯍꯣꯡꯒꯗꯕ ꯃꯇꯝ ꯈꯔ ꯋꯥꯠꯂꯕꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯂꯣꯏꯁꯤꯟꯕ ꯍꯧꯔꯕꯅꯤ. ꯏꯃꯥ ꯐꯅꯦꯛꯁꯦ ꯂꯩꯔꯨꯔꯅꯨꯀꯣ. ꯌꯥꯔꯅꯤ ꯁꯤꯈꯛ ꯄꯨꯔꯒꯦ. ꯍꯌꯦꯡ ꯀꯣꯟꯅ ꯑꯗꯨꯝ ꯂꯩꯔꯒ ꯂꯣꯏꯔꯦ. ꯕꯦꯝꯃ ꯂꯥꯏꯔꯕꯤꯅ ꯃꯥ ꯑꯩꯅ ꯏꯆꯥ ꯅꯪꯒꯤ ꯃꯌꯥꯝꯗꯤ ꯍꯥꯞꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ. ꯍꯌꯦꯡ ꯏꯆꯥꯅ ꯃꯤꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯏꯃꯥꯅ ꯐꯤ ꯃꯇꯠ ꯑꯃꯅꯤꯈꯛ ꯍꯥꯞꯇꯣꯔꯤꯕꯁꯦ ꯈꯜꯂꯨꯕꯗ ꯏꯃꯥ ꯃꯊꯥ ꯁꯥꯏ. ꯇꯥꯝꯅꯥꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯍꯥꯏꯔꯛꯏ. ꯏꯃꯥ ꯑꯩ ꯀꯩꯝꯇ ꯄꯥꯝꯗꯤꯌꯦ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯁꯤꯗ ꯀꯥ ꯍꯦꯟꯅ ꯌꯥꯎꯁꯤꯟꯕꯁꯦ ꯑꯩ ꯄꯥꯝꯗꯦ. ꯑꯩꯈꯣꯏꯅ ꯊꯣꯛꯆꯔꯤꯕ ꯁꯦꯜꯁꯤꯒ ꯆꯥꯅꯕ ꯂꯦꯚꯦꯜꯁꯤꯗ ꯑꯗꯨꯝ ꯆꯝꯅ ꯍꯤꯡꯁꯤꯕ. ꯏꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯌꯥꯔꯤꯕ ꯏꯃꯥ ꯁꯦ ꯑꯝꯇ ꯁꯠ ꯂꯣꯏꯁꯤꯟꯁꯤꯁꯦ. ꯌꯨꯅꯤꯚꯔꯁꯤꯇꯤꯗꯣ ꯁꯨꯇꯤ ꯂꯧꯕꯅ ꯀꯃꯥꯏꯅ ꯇꯧꯔꯝꯕ? ꯑꯩꯅ ꯃꯦꯜꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯅꯗꯤ ꯊꯥꯈ꯭ꯔꯦ. ꯌꯥꯔꯛꯏ ꯏꯃꯥ. ꯐꯔꯦ ꯐꯔꯦ. ꯊꯕꯛꯁꯤꯁꯨ ꯌꯥꯝꯃꯤ ꯇꯧꯔꯤꯁꯦ. ꯑꯋꯥꯡꯒꯤ ꯅꯅꯦꯗꯨꯁꯨ ꯏꯃꯥꯅ ꯉꯥꯛꯇ ꯂꯥꯛꯎ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤꯅ ꯍꯥꯏꯔꯝꯕꯅꯤ. ꯂꯥꯛꯇ꯭ꯔꯦꯅꯦ ꯃꯗꯨꯕꯣ. ꯃꯥꯏ ꯂꯥꯛꯆꯔꯅꯤꯗ. ꯏꯃꯥꯒ ꯑꯩꯒꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯀꯩꯀꯩꯅꯣꯗꯣ ꯂꯣꯏꯁꯤꯟꯕ ꯍꯧꯔꯁꯦ. ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯐꯅꯦꯛꯁꯤꯡꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯊꯨꯞꯆꯤꯜꯂꯒ ꯂꯣꯏꯁꯤꯟꯈ꯭ꯔꯁꯦ. ꯁꯣꯝꯗꯅ ꯁꯨꯔꯨ ꯒꯥꯔꯤꯒꯤ ꯎꯅꯔꯤ. ꯁꯨꯔꯨꯅ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯊꯧꯗꯣꯛꯁꯤꯡꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯂꯣꯏꯅ ꯂꯤꯔꯦ. ꯁꯨꯔꯨꯅ ꯑꯩꯅ ꯅꯪ ꯊꯤꯔꯛꯏꯁꯦ ꯁꯤꯒꯤꯅꯤ. ꯔꯤꯀꯤꯅ ꯑꯣ ꯌꯥꯏ. ꯅꯪꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯕꯨ ꯊꯤꯔꯛꯄꯁꯦ ꯌꯥꯏ. ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯂꯦ. ꯃꯇꯝ ꯑꯃꯗ ꯑꯩꯅ ꯌꯥꯝ ꯈꯣꯏꯗꯥꯖꯈꯤꯕ ꯅꯨꯄꯤꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯒꯤꯁꯨ ꯃꯤ ꯑꯃ ꯂꯩꯔꯦꯗ.
ꯑꯗꯣ ꯑꯩ ꯖꯨꯁꯁꯨ ꯈꯔ ꯇꯜꯂꯤꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯦꯜꯗꯣ ꯑꯩꯅ ꯂꯣꯏꯅ ꯄꯤꯅꯤ ꯑꯗꯨꯒ ꯅꯪ ꯁꯦꯜꯗꯣ ꯐꯪꯉꯒ ꯅꯪꯒꯤ ꯃꯤꯗꯨꯒ ꯀꯥꯏꯗꯅꯣ ꯂꯩꯈ꯭ꯔꯣ ꯅꯨꯄꯤꯗꯣ ꯃꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯒꯗꯧꯕ ꯊꯕꯛꯇꯣ ꯑꯗꯨ ꯈꯛ ꯇꯧꯔꯣ ꯅꯣꯏꯅ ꯑꯦꯅꯤ ꯍꯥꯎ ꯇꯧꯔꯒ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕꯗꯣ ꯃꯗꯨ ꯈꯛ ꯑꯩꯅ ꯄꯥꯝꯕ ꯃꯥꯕꯨ ꯍꯦꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯀꯦꯁ ꯑꯃꯠꯇ ꯅꯣꯏꯅ ꯆꯦꯟꯅꯍꯜꯂꯣꯏ ꯕꯕꯥꯅ ꯑꯩꯕꯨ ꯀꯟꯅꯕ ꯁꯣꯏꯗꯅ ꯁꯤꯜꯂꯛꯀꯅꯤ ꯑꯩꯅ ꯐꯅ ꯐꯠꯇꯕ ꯇꯧꯔꯕꯁꯨꯅꯦ ꯑꯩꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯀꯩꯝ ꯀꯤꯒꯅꯨ ꯔꯤꯀꯤꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯗꯤ 50 ꯂꯥꯛ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯊꯕꯛꯇꯨꯗ ꯁꯛꯁꯦꯁ ꯑꯣꯏꯍꯜꯂꯣ ꯑꯩ ꯄꯤꯒꯦ ꯁꯦ ꯑꯦꯗꯚꯥꯟꯁꯅꯤ ꯁꯨꯔꯨ ꯂꯥꯛ 5,000ꯗꯣ ꯚꯤꯀꯤꯗ ꯄꯤꯔꯛꯂꯤ ꯔꯤꯀꯤ ꯄꯩꯁꯥꯗꯣ ꯎꯕꯗ ꯃꯃꯤꯠ ꯊꯛꯀꯠꯈ꯭ꯔꯦ ꯑꯣꯀꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕꯗꯣ ꯉꯥꯏꯔ ꯂꯩꯔꯝꯃꯣ ꯒꯨꯗ ꯂꯛ ꯔꯤꯀꯤ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯂꯣꯡ ꯍꯤꯞꯊꯩ ꯑꯗꯨꯒ ꯑꯃꯨꯛ ꯍꯔꯥꯎꯅ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯃꯥꯏ ꯕꯦꯇꯔ ꯍꯥꯞ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯊꯣꯏꯅ ꯍꯜꯂꯣ ꯔꯤꯀꯤꯅ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯑꯁꯤꯗꯤ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯛꯏ 25 ꯂꯥꯛ ꯅꯪꯒꯤ ꯀꯩ ꯂꯩꯕꯤꯌꯨꯒꯦ ꯌꯥꯔꯦ ꯑꯩ ꯀꯩꯝꯇ ꯄꯥꯝꯖꯗꯦ ꯇꯧꯅꯨꯗ ꯅꯨꯄꯤ ꯍꯌꯦꯡꯋꯥꯏ ꯅꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯑꯗꯣ ꯑꯩ ꯀꯣꯟ ꯇꯧꯔꯛꯑꯒꯦ ꯇꯥꯝꯅ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯔꯤꯌꯦ ꯑꯣꯀꯦ ꯕꯦꯕꯤ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ ꯔꯤꯀꯤ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯈꯜꯂꯤ ꯊꯣꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯉꯤ ꯑꯩ ꯁꯦꯜ ꯄꯥꯏꯗꯕ ꯌꯥꯗꯕꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩ ꯁꯤꯒꯤ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯑꯒꯦ ꯄ꯭ꯔꯣꯃꯤꯁ ꯃꯈꯥ ꯇꯥꯕ ꯐꯠꯇꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯑꯩ ꯇꯧꯔꯣꯏ ꯃꯇꯝꯁꯤꯁꯨ ꯍꯧꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯊꯨꯅ ꯑꯗꯨꯝ ꯆꯠꯈꯤ ꯍꯥꯏꯗꯨꯅꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯕꯅ ꯇꯥꯝꯅ ꯍꯣꯏꯒꯤꯁꯨ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯒ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯅ ꯃꯇꯥꯔꯣꯏ ꯆꯥꯟꯅꯖꯕꯤ ꯑꯅꯤꯗꯨꯁꯨ ꯃꯣꯏꯗ ꯄꯨꯟꯅ ꯂꯩꯔꯦ ꯅꯨꯡꯊꯤꯜꯗ ꯁꯨꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯁꯤꯡꯖꯨ ꯁꯨꯔꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯇꯧꯔꯤ ꯇꯥꯝꯅꯥꯅ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦꯀꯣ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯒꯦꯝ ꯆꯠꯄ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯤ ꯊꯣꯏꯅꯁꯨ ꯈꯪꯍꯧꯗꯦ ꯈꯟꯅꯈꯤꯕ ꯂꯥꯎꯅꯈꯤꯕ ꯃꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯝꯅ ꯆꯥꯎꯈꯤꯕꯗꯣ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯣꯏꯔꯤ ꯂꯩꯍꯧꯔꯅꯤ ꯋꯥꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯃꯇꯝꯗꯨꯗ ꯀꯞꯈꯤꯕꯗꯨꯅ ꯉꯁꯤ ꯅꯣꯛꯍꯜꯂꯤ ꯑꯗꯨꯒ ꯅꯣꯛꯈꯤꯕꯗꯨꯅ ꯑꯃꯨꯛ ꯀꯞꯍꯜꯂꯤ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯈꯤꯕ ꯅꯣꯏ ꯃꯇꯝ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯀꯌꯥꯝ ꯄꯥꯝꯃꯨꯔꯛꯀꯦ ꯀꯌꯥꯝ ꯅꯨꯡꯁꯤꯔꯛꯀꯦ ꯌꯦꯡꯉꯨ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯑꯁꯦꯡꯕꯒꯤꯁꯨ ꯌꯥꯝ ꯄꯥꯝꯃꯨꯔꯛꯏ ꯅꯤꯉꯣꯜꯅ ꯌꯥꯔꯦ ꯏꯃꯣ ꯌꯥꯝ ꯇꯥꯔꯛꯀꯅꯨꯀꯣ ꯅꯕꯥꯅꯤ ꯊꯣꯏꯗꯣ ꯃꯌꯥ ꯈꯤꯒꯠꯂꯛꯏ ꯏꯃꯣ ꯅꯠꯇꯦꯍꯦ ꯉꯥꯏꯈꯣꯅꯦ ꯑꯦꯔꯣꯅ ꯅꯣꯡꯃ ꯇꯥꯟꯅꯔꯒ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯈꯥ ꯑꯩ ꯈꯪꯗ꯭ꯔꯤꯌꯦ ꯅꯤꯉꯣꯜꯅ ꯁꯥꯎꯅꯤꯡꯗꯅ ꯂꯣꯠꯄꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯃꯌꯥꯗ ꯐꯅ ꯀꯨꯏꯅ ꯂꯨꯝꯕꯗꯣ ꯑꯩ ꯊꯣꯛꯇꯦ ꯀꯣꯜꯁꯨ ꯄꯥꯏꯗꯦ ꯋꯥꯆꯞꯁꯨ ꯐꯦꯁꯕꯨꯛꯁꯨ ꯂꯣꯏꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯩ ꯈꯜꯂꯔꯣꯏꯗ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯊꯣꯏꯅ ꯍꯦꯔꯥ ꯃꯥꯁꯨ ꯅꯨꯡꯁꯤꯔꯤ ꯄꯣꯠꯅꯤꯗ ꯅꯨꯄꯥ ꯈꯔ ꯊꯣꯛꯆꯗꯕꯩ ꯋꯥꯅꯤ ꯅꯤꯉꯣꯜꯅ ꯑꯗꯣ ꯑꯩꯅ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯇꯧꯕꯒꯤꯕꯨꯗꯤ ꯏꯔꯥꯡꯗꯩꯅ ꯍꯧꯕꯅꯤ ꯃꯥ ꯂꯥꯟꯗꯦ ꯇꯥꯝꯅꯥꯅ ꯑꯁ ꯌꯥꯔꯦ ꯀꯣꯛ ꯑꯩꯅ ꯃꯣꯏꯗ ꯂꯩꯔꯀꯥꯟꯗ ꯅꯪ ꯏꯆꯦꯝꯁꯤ ꯑꯣꯏꯅ ꯍꯥꯏꯅꯕ ꯂꯥꯛꯑꯗꯣꯏꯅꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯅꯤꯉꯣꯜ ꯅꯣꯛꯂꯒ ꯑꯗꯨꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤ ꯂꯩꯔꯝꯃꯤꯅ ꯑꯩ ꯀꯩꯝ ꯋꯥꯕꯤꯗ꯭ꯔꯦ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯦ ꯇꯥꯝꯅꯥ ꯑꯝꯇ ꯊꯣꯔꯛꯑꯣꯌꯦ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯋꯦ ꯇꯥꯝꯅꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯔ ꯉꯛꯏ ꯊꯣꯏꯅ ꯑꯉꯥꯡꯗꯨꯗ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯍꯪꯕꯗ ꯅꯕꯥꯏꯅꯦꯅ ꯍꯥꯏꯔꯛꯑꯦ ꯇꯥꯝꯅꯥꯅ ꯕꯥꯔꯇꯣꯟ ꯊꯤꯟꯕ ꯂꯥꯛꯅꯤ ꯍꯥꯏꯕꯅꯤ ꯀꯣꯜ ꯀꯣꯛ ꯇꯧꯔꯛ ꯌꯥꯕꯁꯦ ꯅꯤꯉꯣꯜ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯅꯤꯉꯣꯜꯅ ꯑꯁ ꯀꯣꯛ ꯂꯧꯔꯨꯔꯣ ꯊꯣꯡꯉꯥꯔꯁꯤ ꯂꯩꯔꯕꯁꯦ ꯑꯩ ꯈꯨꯠꯁꯤꯒ ꯐꯔꯛ ꯇꯥꯔꯅꯤꯕ ꯊꯣꯏꯅ ꯑꯃꯨꯛ ꯌꯥꯔꯦ ꯀꯣꯛ ꯊꯣꯛꯎꯔ ꯆꯠꯂꯣ ꯑꯩꯈꯣꯏꯅꯤꯅꯅꯦ ꯑꯃꯨꯛ ꯌꯦꯠꯆꯅꯤꯡꯗꯦ
Ningol noknaga ho duni yening deba yam khatle namani ni hena tamna sa hogolaga thokre Ningol ga thoiga nok nok tana phaminne thoina nangi so kan phamore ni farong ni ko thamoi cha anga leibada nungai wi de as yari ngai ko ai budi haina ne le yari ne aduda nangna mukaram thoga ba hayune thoisu nokfe tori anuga ai khoi gi so eizabada Ningol ngakna nangni narol da yam toram zat oye chapra noi myam gi matha loine ngon de li re aduna gi wari sa noi de li baga sangse de haiziri ba Ningol do nokfe toranga adu kana no ba Boris la thoi kana la kholai chathoda adu di kana akhoi ge school pulak pani Ricky kawe nauma khangan ge Ningol do sugalai as aini Boris ka harang to mali aduga yam nushidi adugi bori do ayam hina zade masak ni na yong he mala dan tawnu da nupi masak phajabani haima adu aina koige na koita ta no hairo kainu ni sidiba yare singzu do loi do kya wali ge tin ge se orol tare loi thibong la amado changa sare se nakan na leiba mobile so kingai Ningol na haima phone thana mamali amta pai bi se ai khut se nungai tre thoina phone do pai khali hello superman noi da ning chang khroba yung phau di yong tri tarok pan hali ngangam khidre George do ngakna kaino thoina tro ai ba ton thin malai ngai le thoro thoi ngakna pakhatna kaino nang la ena thongal da thoki bang ha oire Joso crapping na kaino ai la di call toro idro kamai na mi call thudoi no amte yenguso kana no kaino do Joso pakhana phone kak thali aduga kadom da kadai da chatkibano khangdana gari do gyan min ta da na thori phone do loudspeaker thabana nakana family bo Boris so loina tari bani Boris on sin laga yam phingna Boris yamu ero do ko sato Vicky do kai da lagi hango Boris na ngai ko Vicky gi budi thoida call to lagi ado ine thaba da so number le ni sato Boris na thaba da phone to sili som da so thoi Ningol thaba pakhana wa khanari Boris ki phone la podu da phingna Ningol na pai khali Boris ai ne Vicky gi number do engona tharo oi Ningol na sa number da thazin khre Boris na Vicky da call to sili Vicky su pai ri nang kai lenge adu hangi banang kana tamna masa khang da khana pukre madam letre nang kai lenge kai gum nang na purama ba nang na tai sare khang Vicky do pen na maya chiksilaga kai ra ba thamoi se themjin na ba noi myam gi marak tagi lam nu chatla ba ingonda tamna bo palaga hanjin hanjin kai hobi ri ba kai gi no ai silong nei ba kuire masana suya da ba tamna ba ina pu ba hak leite Boris phone do satkak thali kok pai de no khal tori George na suru kai de lagi thi yamu eron da paula holo Boris do eron sat amu pau hai khre eron so minute ahum leranga call back tori ngamba dagi pau fangi Ricky thi on hai Vicky number cd kanai dei long ne Boris na angon da suyang de thoida Ricky ka pun mi hangi school pulak pani na khangam su yai kakthalaga mo thoida call to sili thoi su pakhana pau phangaba Ricky do kana ga puli khangra kaingino Boris do kana la khule hojik adogi matam na tre aingona magi number le satharo thoi su ha thwa to Ricky gi number do thari Boris na amuk number do eron da thaduna location ni hanbada fangli location do ukhrun line gi mafam umada fangaduna gari do speed kan ne laga thori thabadi machabo kauduna kappaga lekhre Ningol ga thoigana kana themjili aya ki tungda police ta pau pikre pau mathang phangmana asrawai su laktuna thama hoi de leiri thoido suruna sin manatana atainu oiroina khalai
ꯁꯥꯎꯅ ꯅꯤꯡꯉꯣꯜ ꯊꯅꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯎꯍꯧꯗ꯭ꯔꯦ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯑꯦꯔꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯑꯦꯔꯣꯟꯁꯨ ꯄꯥꯏꯈꯠꯂꯛꯏ ꯀꯥꯏꯗ ꯂꯩ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯆꯠꯀꯦꯅ ꯇꯧꯔꯤ ꯊꯣꯏ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨ ꯆꯠꯇ꯭ꯔꯤꯉꯩ ꯁꯨꯔꯨꯗꯣ ꯍꯥꯟꯅ ꯊꯤꯔꯨꯈꯤꯁꯦ ꯃꯥꯗꯤ ꯃꯐꯝꯗꯨꯗ ꯆꯠꯂꯝꯃꯣꯏ ꯃꯌꯨꯝꯗ ꯁꯣꯏ ꯂꯩꯔꯝꯅꯤ ꯍꯣꯏ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯊꯣꯏꯒ ꯑꯦꯔꯣꯟꯒ ꯉꯝꯕ ꯍꯣꯏꯗ ꯌꯧꯔꯛꯂꯦ ꯅꯨꯄꯤ ꯄꯨꯂꯤꯁ ꯈꯔꯁꯨ ꯌꯥꯎꯔꯛꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯣ ꯉꯝꯕꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕꯅ ꯄꯥꯈꯠꯅ ꯂꯦꯞꯈꯠꯂꯛꯏ ꯃꯌꯥꯝ ꯀꯩ ꯊꯣꯏꯅ ꯅꯆꯥꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯣ ꯄꯨꯊꯣꯛꯄꯤꯔꯣ ꯌꯨꯝꯁꯤꯗ ꯂꯩ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯉꯒ ꯂꯥꯛꯑꯕꯅꯤ ꯉꯝꯕꯅ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯃꯄꯥ ꯑꯩꯅ ꯏꯆꯥꯕꯨ ꯂꯣꯠꯁꯤꯟꯖꯔꯣꯏ ꯑꯗꯨꯕꯨ ꯕꯕꯥ ꯃꯤ ꯁꯤꯕ ꯌꯥꯕ ꯊꯕꯛ ꯁꯤꯜꯂꯒ ꯀꯔꯤꯒꯤ ꯂꯣꯠꯄꯅꯣ ꯄꯨꯊꯣꯛꯄꯤꯔꯣ ꯅꯨꯄꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯄꯨꯊꯣꯛꯄꯤꯔꯣ ꯁꯥꯂꯥ ꯑꯗꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯨꯄꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯁꯨꯔꯨꯗꯨ ꯆꯤꯡꯊꯣꯔꯛꯏ ꯊꯣꯏ ꯍꯤꯡꯆꯥꯕꯤꯒꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯃꯁꯝꯗꯨ ꯂꯥꯝꯃꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯁꯨꯔꯨꯗ ꯐꯨꯔꯛꯏ ꯑꯦꯔꯣꯟꯅ ꯈꯥꯝꯗꯣꯛꯏ ꯊꯣꯏꯅ ꯆꯥꯎꯈꯠꯇꯕꯤ ꯂꯋꯥꯏ ꯅꯨꯄꯤ ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯝꯕꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯐꯣꯔꯦꯟ ꯁꯒꯥꯏꯕꯤ ꯐꯠꯇ ꯅꯨꯡꯗꯒ ꯍꯦꯛ ꯊꯣꯛꯑꯝꯃꯕ ꯅꯪ ꯅꯊ꯭ꯋꯥꯏꯗ ꯂꯧꯒꯗꯕꯅꯤ ꯁꯨꯔꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯅ ꯄꯨꯂꯤꯁꯅ ꯄꯨꯈ꯭ꯔꯦ ꯑꯅꯤꯗꯣ ꯑꯃꯨꯛ ꯊꯤꯟꯊꯗꯅ ꯖꯣꯔꯖ ꯑꯣꯏꯅ ꯆꯠꯈꯤꯕꯔꯣꯝꯗꯨꯗ ꯆꯠꯈ꯭ꯔꯦ ꯉꯝꯕ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ ꯃꯥꯅꯤ ꯐꯠꯇꯕꯗꯤ ꯃꯄꯥ ꯑꯩꯅ ꯇꯝꯕꯤꯕ ꯍꯧꯔꯨꯕꯅꯤ ꯏꯄꯥꯅ ꯁꯣꯏꯕꯅꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯁꯣꯝꯗ ꯔꯤꯀꯤꯅ ꯐꯖꯕꯤ ꯅꯪꯁꯦ ꯐꯗꯤ ꯐꯖꯩ ꯑꯗꯣ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯣ ꯑꯩꯒ ꯈꯪꯅꯔꯨꯔꯤ ꯑꯗꯨꯅ ꯅꯪꯁꯦ ꯈꯨꯠꯇꯤ ꯊꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯁꯦ ꯂꯣꯏꯁꯤꯟꯗꯕꯗꯤ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯇꯧꯔꯤꯁꯦ ꯇꯥꯝꯅꯥꯅ ꯅꯪꯅ ꯂꯣꯏꯁꯤꯜꯂꯕꯁꯨ ꯅꯪꯗꯤ ꯍꯤꯡꯅꯤ ꯍꯥꯏꯕ ꯈꯜꯂꯨꯅꯨ ꯑꯩ ꯁꯤꯕꯗ ꯊꯣꯏꯅ ꯀꯩꯁꯨ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ ꯔꯤꯀꯤ ꯀꯔꯦꯝꯅꯔꯒ ꯊꯧꯅꯥ ꯐꯕꯤ ꯏꯕꯦꯝꯃ ꯖꯣꯝ ꯂꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧꯔꯣꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯃꯩꯗꯣ ꯂꯣꯛ ꯆꯤꯡꯂꯒ ꯇꯥꯝꯅꯥꯒꯤ ꯂꯥꯏꯕꯛꯇ ꯊꯝꯃꯛꯏ ꯇꯥꯝꯅꯥꯁꯨ ꯃꯈꯨꯠ ꯄꯨꯟꯕꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯇꯁꯦꯡꯅ ꯑꯀꯤꯕꯗꯤ ꯐꯥꯎꯔꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯕꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯏꯁꯥꯅ ꯌꯥꯖꯕ ꯇꯥꯕꯅꯤ ꯑꯍꯧꯕ ꯅꯣꯡꯃꯩꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯝꯅꯤꯡ ꯅꯤꯜꯂꯤ ꯃꯐꯝꯗꯣ ꯇꯥꯝꯅꯥ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯥꯝꯅꯥꯕꯨ ꯀꯧꯔꯒ ꯖꯣꯔꯖꯁꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ ꯄꯥꯈꯠꯅ ꯇꯥꯝꯅꯥꯕꯨ ꯀꯣꯟꯈꯠꯂꯒ ꯃꯃꯥꯏꯗꯨ ꯅꯣꯝꯂꯤ ꯕꯣꯔꯤꯁꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯁꯤꯡ ꯊꯥꯔꯛꯏ ꯁꯣꯝꯗꯁꯨ ꯔꯤꯀꯤꯕꯨ ꯄꯨꯂꯤꯁ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯝꯗꯨꯅ ꯐꯥꯔꯤ ꯅꯣꯡꯃꯩꯗꯣ ꯔꯤꯀꯤꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯄꯥꯜꯂꯤ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜꯗꯣ ꯄꯨꯂꯤꯁꯅ ꯀꯥꯞꯈꯤꯕꯅꯤ ꯇꯥꯝꯅꯥꯗꯤ ꯅꯣꯡꯃꯩ ꯃꯈꯣꯜꯗꯨꯗ ꯄꯥꯈꯠꯅ ꯂꯦꯛꯊꯈꯤꯕꯅꯤ ꯏꯁꯤꯡ ꯊꯥꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯖꯣꯔꯖ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯍꯔꯥꯎꯅ ꯇꯥꯝꯅꯥꯕꯨ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯤ ꯕꯣꯔꯤꯁꯇꯣ ꯃꯁꯥꯗꯣ ꯈꯪꯌꯥꯡ ꯌꯥꯡꯉꯤ ꯔꯤꯀꯤꯕꯨ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯄꯨꯊꯣꯔꯛꯄꯗꯣ ꯊꯣꯏꯒꯤ ꯑꯦꯔꯣꯟꯒꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯊꯦꯡꯅꯔꯤ ꯊꯣꯏꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯋꯥꯔꯧꯅ ꯔꯤꯀꯤꯗ ꯌꯦꯡꯂꯤ ꯃꯍꯥꯛ ꯊꯥꯖꯗꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ ꯔꯤꯀꯤ ꯇꯨꯃꯤꯟꯅ ꯂꯣꯛꯊꯈ꯭ꯔꯦ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯊꯣꯏꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯌꯥꯝ ꯄꯦꯟꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ ꯔꯤꯀꯤꯁꯨ ꯃꯈꯣꯜ ꯅꯤꯛꯂꯛꯏ ꯊꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯤ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯕꯅꯤ ꯊꯣꯏ ꯀꯞꯉꯥꯡ ꯇꯧꯔꯒ ꯋꯥꯔꯧꯅ ꯌꯥꯝ ꯄꯦꯟꯗꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯊꯥꯖꯕ ꯅꯪꯃꯛꯅ ꯑꯩꯒ ꯇꯥꯝꯅꯥꯒ ꯂꯨꯅ ꯇꯤꯟꯅꯩ ꯈꯪꯅ ꯈꯪꯅ ꯇꯨꯀꯠꯆꯩ ꯁꯦꯜꯒꯤꯗꯃꯛ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯊꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯌꯥꯔꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯀꯨꯏꯅ ꯂꯦꯞꯄꯅꯨ ꯔꯤꯀꯤꯁꯨ ꯀꯞꯂꯤ ꯀꯞꯅ ꯀꯞꯅ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯣꯏꯅ ꯀꯞꯄꯒ ꯀꯟꯅ ꯏꯟꯊꯣꯛꯏ ꯃꯇꯝꯗꯨꯗ ꯇꯥꯝꯅꯥ ꯕꯣꯔꯤꯁ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯣꯏꯅ ꯊꯃꯣꯏ ꯀꯥꯏꯖꯕ ꯎꯕꯗ ꯑꯦꯔꯣꯟꯅ ꯊꯣꯏꯒꯤ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯄꯨꯊꯣꯛꯄꯤꯔꯛꯏ ꯔꯤꯀꯤꯁꯨ ꯊꯣꯏꯗ ꯅꯤꯡꯉꯝꯗ ꯌꯦꯡꯉꯝꯃꯒ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯅꯤꯛꯄ ꯀꯥꯡꯕꯨꯗꯨꯁꯨ ꯐꯒꯠꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯌꯥꯝꯅ ꯇꯞꯅ ꯃꯇꯥꯔꯣꯏꯗ ꯀꯧꯖꯔꯛꯏ
Thôi Nongmata Kappa haibado karino khangzadrabi Thôi ngasidi pendana ningamda Ikai nushiyana na kapli Kapna Ay no inalali haizari Tamna Ay lali Mana sumay taram ni di Ay mangna po mangudabani Tamna so nungaitana Thôi Nang di ay yasema maruk ni Aduga thaudok sida nang landi Mana fa nang oxygenirabasu Sumay taram ni di ay thazaradabani Pangbagi hau nandi mina sizinabi bani Thôi na kapli mado tamna na consider na themjinbi Mayam changduna themjinbiraga mafamdudagi thorakli Boris na Item se Thôi se drop tawbiramagi Aaron na Fare dudi ay topa gari di yaurangi George na so Hoy fazana lao tamna sa ipurangi Aaron na gari amada yaukre Boris na Thôi haptuna Aaron gi gari do thorakli Thôi di kai nusiya na manmana wala ngang kidre Mangduna laikre Matawduda Boris nu ngai zadre Mana lona Thôi si nuksizabani Thôi Thôi do normal na kumai Kedorange Normal yam oiba Ado kaisu khanjingano Kaisu natabada nang nasum khanjilise kaigino Aina mabo yam thasakibani Aina suk thasaba mahakna Thasaba pomba manghanbiri Sida aina kari farongani Ayam ikai ngasidi Thôi nang bulay na kanbiramani Ayam kapningi Aina mase yam nuksizarubani Amuk yumda fok chaningdre Adodi akoy da chalasira Thôi kapnambadagi makoldo sagay ki cheri Adayi nang kinpairani Boriso laknaba lepte Akoy di pukchilam chawi Aduna nang nakoy na pubiro haraso pungamni Thôi mapido sasayte tholanga Guli charak traba Kari guli Dr. Leningi Nasabtuga Nang diyang fazaya Fazabani Hoy kufazama Enabil na iman kay Namay do sa ikaya ni nak Hek nakun halama Yumdan umpuri kong Diyos to hausik so sorry Walang amtangang da tumina thawri Tamna so kirop tumina tongli Diyos ki machindu da wangang makiri Asam na sangkraba lambi da wam tangang na dana Tharakpana yum yorakli Thama machana piyubada tensinli Imagi bema Tamna so mama na chena koli Ima ay kaysa tawdi Ay kem tawdi Asara ki sor hoy so wakal kangyang yangli Tamna na tek takay da yorakpado da Ningol na imong da tamna po pasinbikri Asam na ngihak niramaga makoy suhankri Ningol ni tamna ni thabani Makoy hong kang ngay hawri Thôi sumayong lomda oina Boris na tinkibana Machin mana ohomdo Namidang chak tok laga Pamung da pun na himinay Boris na Nung munungsi Nung paway bangi mapoksi George na Karim tore Boris na Nupi tigibada di Nangi kasa Jangaga tumbaga fangoy do nido Eron na so Hoy ne Boris na Kallubada kapu kapningida Ado yamu era Yamu na kamkanda nupi tidoy no Eron na Kay wata no Wata nate ko ay yamung George kumanate Itagi halkan thok nindi Eron na Nupi bulay rabo Boris na Nupa na bo nupi wale bro Eron na Wow Boris na Thôi do ay nuwi lorani Ay di Ricky do jail changa amta papi tawsi lo sira khangdi Ay na Thôi fangdoy sa mana tamna kitin torombo yinem ni As khangdi da wakal ga sa pangung na nungay da George na Sidi am henjilam na Boris na As ngasi ko yung nabu silang daw nida Golden chance ba mangan kraba Eron na George masih ngang si kaya nung kok Ay mitse yam na dore Kong si sune i dale Boris na
ꯍꯣ ꯈꯪꯉꯦ ꯅꯤꯡꯉꯣꯜꯒꯤ ꯋꯥꯔꯤ ꯍꯧꯔꯗꯤ ꯇꯥꯊꯤ ꯆꯤꯠꯀꯦ ꯍꯔꯥꯎꯅꯤꯅꯦ ꯑꯦꯔꯣꯟꯁꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯑꯗꯨꯕꯨꯗꯤ ꯀꯔꯤ ꯋꯥꯅꯣ